Minister Okram Henry, Minister Oikhigadori, Wangkai Kendra gi Social Welfare and Mahut Minister Okram Henry na Supreme Court of India da thangat kiwa writ petition adu Supreme Court na khanaraba matung mahak makata na Minister oibada akaiba leite haina court na observation pikre. IMC na konba Assembly constituency amatada delimitation tawdraga thangmaiban Assembly constituency khaktada delimitation tawgani hairiba asigi nungi oiba agenda karino Chatharakliba thausilasi thangmaiban gi MLA na lanai gi oiba political mileage launaba silakpa thausilni masida thangmaiban praja miyamna yafam thokte haina BJP Manipur Pradesh ki VP Jotin Waikom na fongdokre. Manipur University ki Vice Chancellor T Tripathi Rao na oiragani Ministry of Education angarang thokpa order amagi matungina MU gi nauna VC oina chahi manga gi hapkhibani Panbayai T Tripathi Rao hana Osmania University ki Vice Chancellor oiramki. Imphal East ki hata minuthong manakta ain gi wangmada sa yonba mid shop singi mathakta police na drive chethakre. Dukan mapusing court puthok labatungda fine ten kray. Driver dunga seyo ki Imphal East ki SP Jogesan Rahau Bizam gi mideng makada Porampat Police amadi Imphal East Commando gi apunba team na chathakibani. Pauna Bazar da leiba Rajdhani Hotel maina chakre mai adu matau karamna chaklakpano haiba chap chana khangdri adubu electric short circuit dagi oiramba yai haina panari. Thogdok thokpham dagi fangba pauda asiana amadi asopan yaukidre. Bharatiya Janata Party BJP Kaksing Mandal na sinduna Mandal asigi makhada laiba booth level committee singi oiba mifam amangasi Kaksing makhalawda laiba Kaksing constituency MLA Mayanglamam Rameshwar gi yumda pangthokre. Lakadoriba thasigi kunipandagi haugadoriba Manipur gi yausang kumhai ka mari leinana ngasi Kaksing Kaithel Irabot Park ta miyamda sen achoiba fanghankre.